ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯍꯦꯈꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯅꯥꯍꯦꯈꯣꯜ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯕꯤꯀ꯭ꯔꯝꯗꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯆꯅꯨ ꯍꯣꯏꯒꯤ ꯂꯩꯀꯥꯏꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯕꯤꯀ꯭ꯔꯝꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ ꯆꯅꯨ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯆꯅꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯥꯗ ꯂꯥꯛꯑꯦ ꯇꯨ ꯅꯈꯣꯏꯒꯤ ꯕꯤꯀ꯭ꯔꯝ ꯍꯥꯏꯕꯁꯤ ꯑꯁꯦ ꯑꯩꯈꯣꯏ ꯌꯦꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯈꯤꯗ꯭ꯔꯦ" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯕꯗꯣ ꯕꯤꯀ꯭ꯔꯝꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ "ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ?" ꯑꯁꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ "ꯀꯔꯤꯅꯣꯅꯦ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯂꯤꯕꯅꯤꯅꯦ, ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯂꯨꯝꯕ ꯂꯥꯛꯂꯤꯕꯅꯤꯅꯦ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯌꯥꯒꯦ ꯍꯥꯏꯔꯤꯕꯅꯣ?" ꯑꯗꯨꯝꯅ ꯕꯤꯀ꯭ꯔꯝꯅ ꯆꯅꯨꯗ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯂꯨꯕꯗꯨꯗ ꯆꯅꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯒ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯒ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯌꯥꯅꯤꯡꯗꯕ ꯃꯤꯒ ꯑꯣꯏꯕꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯁꯣꯛꯅꯕ ꯀꯣꯜ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯍꯦꯛ ꯊꯣꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯟꯕꯗꯨꯗꯗꯤ ꯕꯤꯀ꯭ꯔꯝ ꯁꯥꯎꯅꯤꯡꯂꯛꯇꯨꯅ "ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ, ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ." ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯣꯟꯅ ꯁꯨꯝ ꯀꯟꯈꯠꯅꯔꯛꯄꯗꯒꯤ ꯕꯤꯀ꯭ꯔꯝꯅ ꯆꯅꯨꯗ "ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔ ꯃꯥꯜꯂꯦ, ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯒ ꯂꯧꯕꯁꯨ ꯉꯝꯃꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯆꯅꯨꯅ "ꯑꯗꯨꯗꯤ ꯐꯥꯔꯣꯁꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯟꯅꯔꯛꯄ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯃꯍꯥꯛ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯔꯣꯝꯗ ꯇꯨꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯃ ꯇꯨꯁꯟꯕ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁꯝꯕꯜꯂꯩ ꯃꯔꯛ ꯑꯗꯨꯗ ꯇꯨꯁꯟꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯁꯝꯕꯜꯁꯤꯡ ꯇꯤꯡꯈꯪꯁꯤꯡ ꯑꯗꯨꯅ ꯈꯦꯠꯇꯠꯄꯗꯒꯤ ꯈꯔ ꯁꯣꯛꯂꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯁꯝꯕꯜꯂꯩ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯎꯁꯥ ꯑꯃ ꯇꯦꯛꯂꯒ ꯃꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯝꯕꯣꯝꯗ ꯊꯤꯟꯗꯠꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯥꯎꯗꯣꯛꯄꯗꯒꯤ ꯏ ꯊꯣꯛꯂꯤ꯫ ꯊꯑꯣꯏꯅꯃꯛꯀꯤ ꯃꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃꯅ ꯕꯤꯀ꯭ꯔꯝꯕꯨ ꯁꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯕꯤꯀ꯭ꯔꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯝꯕꯜꯂꯩ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯕꯤꯀ꯭ꯔꯝꯅ ꯑꯗꯨꯝꯅ ꯁꯝꯕꯜꯂꯩ ꯃꯔꯛ ꯑꯗꯨꯗ ꯇꯨꯁꯟꯈꯤꯕ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯍꯧꯅ ꯅꯣꯛꯂꯤꯕꯅꯤ꯫ "ꯇꯁ ꯑꯗꯨꯅꯤꯗꯅ ꯏꯀꯥꯏ ꯈꯪꯗꯕ ꯍꯧꯗꯣꯡ ꯅꯪꯗꯤ ꯈꯔ ꯁꯣꯛꯂꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯕꯤꯀ꯭ꯔꯝꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨꯁꯨ ꯏꯅ ꯑꯣꯔꯣ ꯍꯩꯊꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯅꯪꯒꯟ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯁꯝꯕꯟꯅ ꯄꯟꯗꯨꯅ ꯁꯦꯒꯥꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠꯇꯁꯨ ꯇꯤꯡꯈꯪꯁꯤꯡ ꯑꯗꯨꯅ ꯈꯦꯒꯥꯏꯕꯒꯤ ꯏ ꯂꯣꯏꯅꯃꯛ ꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯄꯥꯝꯕꯣꯝ ꯑꯗꯨꯁꯨ ꯐꯥꯎꯅ ꯊꯤꯟꯈ꯭ꯔꯕꯅꯤꯅ ꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯩꯊꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯆꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ "ꯅꯣꯏ ꯈꯪꯒꯅꯦꯕ, ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯅ ꯅꯈꯣꯏꯕꯨ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯍꯥꯏꯕꯁꯤꯗ ꯅꯣꯏꯅ ꯑꯩꯕꯨ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ? ꯍꯣꯏ ꯆꯨꯝꯃꯤ, ꯑꯩ ꯁꯛ ꯊꯤ, ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯅꯈꯣꯏꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯕꯅꯤ꯫ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯅꯈꯣꯏꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯝꯗꯅ ꯁꯥ ꯑꯣꯜꯂ ꯂꯩ꯫ ꯐꯩ, ꯁꯥꯗꯤ ꯁꯥꯒꯤ ꯃꯊꯧ ꯇꯧꯕ ꯇꯥꯕꯅꯤ." ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯕꯤꯀ꯭ꯔꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯅꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯑꯍꯜ ꯈꯔꯅꯁꯨ ꯕꯤꯀ꯭ꯔꯝꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ "ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯕꯤꯀ꯭ꯔꯝꯅ ꯑꯁꯨꯛ ꯁꯥꯎꯔ ꯆꯠꯈ꯭ꯔꯤꯕꯁꯦ? ꯃꯄꯥꯝꯕꯣꯝ ꯑꯁꯤꯁꯨ ꯏꯅ ꯇꯞ ꯇꯞ ꯇꯥꯔꯒ ꯆꯠꯈ꯭ꯔꯦꯅꯦꯍꯦ! ꯕꯤꯀ꯭ꯔꯝ, ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯨ ꯅꯈꯨꯠꯇꯨ ꯐꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯨꯅꯦ! ꯑꯁꯤꯕꯨ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯤꯕꯅꯣ ꯁꯤꯕꯣ?" ꯑꯗꯨꯝꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯏꯁꯤꯡꯒ ꯑꯃꯠꯇ ꯁꯣꯛꯇꯕꯤ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈ꯭ꯔꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯃꯊꯪ ꯄꯥꯎ ꯁꯟꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤꯅꯔꯛꯇꯕ ꯇꯥꯔꯦ꯫ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯃꯆꯥꯅꯤ꯫ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯔꯛꯇꯅ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄ ꯌꯥꯏ꯫ ꯃꯍꯥꯛ ꯃꯁꯥ ꯃꯥꯡꯖꯈ꯭ꯔꯕꯁꯨ ꯅꯪꯒꯗꯤ ꯃꯥꯡꯍꯜꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯖꯠꯇ ꯁꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯁꯥꯎꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯗꯤ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯟꯊꯗꯕꯤꯗ ꯏ ꯈꯦꯡꯂꯤꯕꯅꯤꯅ ꯍꯦꯛꯇꯃꯛ ꯊꯕꯛ ꯄꯥꯡꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯟꯇꯥꯏ ꯇꯧꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛꯇ ꯃꯤꯇꯤꯡ ꯐꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯁꯨ ꯃꯈꯨꯠ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯂꯥꯌꯦꯡ ꯈꯔ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯐꯤ ꯑꯃꯅ ꯌꯦꯠꯁꯤꯟꯗꯨꯅ ꯍꯥꯏꯕꯗꯤ ꯕꯦꯟꯗꯦꯖ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏ ꯀꯔꯤ ꯋꯥꯍꯧꯗꯒꯤ ꯈꯟꯅꯔꯤꯕꯅꯣ, ꯀꯔꯤ ꯍꯥꯏꯅꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯕꯤꯀ꯭ꯔꯝꯅ ꯃꯥꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯌꯦꯠꯄ ꯄꯤꯕꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯌꯥꯗꯦ ꯍꯥꯏꯔꯕ ꯃꯛꯇꯗ ꯍꯟꯖꯟ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯀꯥꯏꯍꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅꯁꯨ ꯈꯨꯝꯂꯤ, ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯄ ꯍꯥꯏꯕꯁꯤꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯂꯕ ꯃꯤ ꯈ꯭ꯋꯥꯏꯅ ꯆꯠꯅꯕ ꯂꯤꯆꯠꯅꯤ꯫ ꯑꯗꯨꯃꯛꯇꯅ ꯃꯉꯣꯟꯗ ꯑꯩꯅ ꯃꯈꯨꯠ ꯃꯁꯥ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯕꯗꯤ ꯂꯩꯇꯦ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯑꯀꯟꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯅ ꯀꯔꯤ ꯍꯥꯏꯗꯕ, ꯅꯪꯅ ꯑꯩꯕు ꯐꯥꯔꯒ ꯂꯧꯕꯁꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯅ ꯑꯗꯨꯗꯤ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯑꯗꯨ ꯍꯥꯏꯅꯕ ꯋꯥꯍꯩꯅꯤ, ꯃꯗꯨꯃꯛꯇꯅ ꯅꯪꯕꯨ ꯑꯩꯅ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯈꯥꯝꯖꯤꯜꯂꯗꯨꯅ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯕꯤꯀ꯭ꯔꯝ ꯅꯪꯁꯨ ꯆꯅꯨꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯨꯔꯒꯅꯨ꯫ ꯑꯗꯨꯒ ꯆꯅꯨ ꯅꯪꯅ ꯕꯤꯀ꯭ꯔꯝꯗ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯂꯥꯜꯂꯦ꯫ ꯅꯪꯅ ꯃꯤ ꯑꯃꯕꯨ ꯁꯣꯛꯍꯜꯂꯨꯔꯕꯅꯤꯅ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯕꯤꯀ꯭ꯔꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯨꯗꯤ ꯃꯍꯥꯛ ꯇꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯒꯤ ꯃꯄꯥ ꯃꯣꯍꯣꯟꯅ ꯆꯅꯨꯗ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯤꯅꯤ ꯈꯔ ꯍꯜꯂꯨ, ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯍꯧꯕꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯆꯅꯨꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯧꯔꯤꯕ, ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯅꯨ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯒꯨꯝ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯅ ꯍꯦꯔꯥ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯇꯤꯜꯂꯤꯕ ꯑꯁꯤꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯆꯠꯈ꯭ꯔꯒ ꯀꯩꯗꯧꯕꯒꯤ ꯃꯌꯥꯝꯅ ꯃꯥꯒꯤꯗꯃꯛꯇ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯋꯥ ꯈꯟꯅꯕꯤꯔꯤꯕꯅꯣ? ꯑꯩꯁꯨ ꯆꯠꯆꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯀ꯭ꯔꯝꯁꯨ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯀꯝꯗꯧꯅ ꯁꯤꯔꯤ? ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯆꯧꯕ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯔꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯋꯥ ꯈꯟꯅꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯌꯥꯝꯅ ꯍꯩꯔꯕ ꯃꯥꯏꯕꯤ ꯑꯃꯅ ꯂꯩꯐꯥꯎ ꯇꯧꯔꯝꯈꯤꯕꯗꯨ ꯆꯨꯝꯒꯗꯧꯔꯤ꯫ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯍꯥꯛꯇꯛꯇ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯗ ꯅꯠꯇꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯐꯣꯡꯂꯛꯂꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯂꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯗꯣ ꯃꯇꯝꯗꯨꯗꯗꯤ ꯃꯌꯥꯝꯅ ꯑꯉꯥꯎ ꯑꯐꯩꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯊꯥꯖꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯗꯤ ꯆꯨꯝꯂꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣꯅꯦ, ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯇꯧꯔꯛꯂꯤꯕꯁꯤꯅ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝ ꯐꯔꯦꯁꯦ ꯀꯥꯟꯅꯗ꯭ꯔꯦꯁꯦ ꯑꯉꯥꯡꯒꯤ ꯋꯥꯕꯨ, ꯊꯣꯛꯐꯝ ꯂꯥꯛꯆꯔꯅꯤ ꯑꯩꯈꯣꯏ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯕꯤꯀ꯭ꯔꯝꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯅꯥꯕ ꯐꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯕꯤꯀ꯭ꯔꯝꯁꯨ ꯁꯥꯎꯕ ꯐꯈ꯭ꯔꯦ, ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯅꯨꯁꯨ ꯕꯤꯀ꯭ꯔꯝ ꯃꯁꯛ ꯃꯁꯥ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯏ ꯁꯪꯂꯦ ꯈꯜꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯕꯤꯀ꯭ꯔꯝꯅ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯊꯕꯛ ꯇꯧꯔꯛꯀꯗꯧꯔꯤ, ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯗꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫
ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯃ ꯃꯈꯥꯏ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯤꯀ꯭ꯔꯝ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯂꯨꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯃꯊꯪ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯨꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯎꯕꯒꯤ ꯊꯕꯛꯅꯤ, ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯌꯥꯔꯛꯇ꯭ꯔꯤ꯫ ꯕꯤꯀ꯭ꯔꯝ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯃꯇꯣꯝꯇꯅ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯇꯧꯔꯛꯄ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯆꯥꯎꯝꯕꯒꯤ ꯊꯕꯛ ꯑꯃꯗ ꯏꯁꯩ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯂꯥꯎꯊꯣꯔꯛꯈꯤꯕꯗꯨ ꯕꯤꯀ꯭ꯔꯝ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯋꯥ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕꯗ ꯕꯤꯀ꯭ꯔꯝ ꯇꯥꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯇꯥꯟꯖꯥꯗꯣ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕꯒꯤ ꯊꯕꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯩ ꯌꯦꯡꯕ ꯂꯥꯛꯅꯈꯤ꯫ ꯆꯅꯨꯁꯨ ꯏꯁꯩ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯐꯩ ꯈꯪꯒꯅꯤ, ꯉꯁꯤꯗꯤ ꯆꯅꯨ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯅ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯄꯣꯈꯥꯏꯕ ꯌꯥꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯁꯦꯝꯂꯕ ꯃꯇꯨꯡ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯃꯊꯪ ꯃꯤꯌꯥꯝ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝ ꯆꯣꯟꯅ ꯇꯤꯜꯂꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝ ꯐꯩ ꯈꯪꯒꯅꯤ, ꯆꯅꯨꯁꯨ ꯑꯥꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯀ꯭ꯔꯝ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯤ, ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯅꯨꯒꯤ ꯃꯅꯥꯛꯇꯣ ꯃꯅꯛꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯣꯈꯥꯏꯕ ꯌꯥꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯃꯩ ꯆꯨꯗꯨꯅ ꯃꯊꯪ ꯂꯪꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯈꯥꯏꯍꯜꯂꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯃꯩꯅ ꯉꯔꯪ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯆꯥꯛꯈꯠꯂꯛꯄ ꯑꯃꯗꯤ ꯁꯥꯊꯤꯅ ꯄꯣꯈꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯆꯦꯟꯅꯔꯛꯄ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯆꯅꯨꯕꯨꯁꯨ ꯃꯈꯨꯠ パꯏꯗꯨꯅ ꯖꯒꯥ ꯑꯃꯔꯣꯝꯗ ꯆꯤꯡꯈ꯭ꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯕꯤꯀ꯭ꯔꯝꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯄꯣꯈꯥꯏꯕ ꯌꯥꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯩ ꯆꯨꯗꯨꯅ ꯄꯪꯄꯨꯗ ꯄꯣꯈꯥꯏꯍꯜꯂꯛꯄ ꯑꯃꯗꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯃꯩ ꯄꯪꯊꯥꯗ ꯊꯥꯔꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯗꯣ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯃꯝꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯄꯣꯈꯥꯏꯕꯒꯤ ꯍꯧꯔꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏ ꯊꯕꯥꯏꯔꯕꯅꯤ꯫ ꯕꯤꯀ꯭ꯔꯝꯅ ꯇꯧꯔꯤꯕꯁꯤ ꯕꯣꯝꯕ꯭ꯂꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯂꯕ ꯄꯦꯇ꯭ꯔꯣꯜꯁꯤꯡ ꯌꯣꯝꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯄꯣꯈꯥꯏꯍꯜꯂꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯗꯣ ꯃꯩꯅꯁꯨ ꯐꯅ ꯌꯥꯝꯅ ꯆꯥꯛꯂꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯗ ꯅꯠꯇꯅ ꯕꯣꯝꯕ꯭ꯂꯥ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯄꯗ ꯄꯦꯇ꯭ꯔꯣꯜ ꯌꯥꯎꯅ ꯄꯣꯈꯥꯏꯔꯛꯄꯒꯤ ꯆꯥꯎꯔꯕ ꯃꯩꯖꯥꯎꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝ ꯀꯤꯅꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯛꯄ ꯑꯗꯨꯗ ꯆꯅꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯔꯦꯡ ꯐꯅ ꯊꯥꯡꯒꯠꯇꯨꯅ ꯈꯨꯜꯒꯤ ꯆꯥꯎꯔꯕ ꯅꯨꯃꯤꯠꯂꯩꯒꯤ ꯐꯥꯝ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯆꯅꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯆꯅꯨꯗ ꯅꯪꯅ ꯑꯩꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯗ ꯅꯠꯇꯅ ꯑꯩꯒꯤ ꯄꯥꯝꯕꯣꯝ ꯐꯥꯎꯕ ꯅꯍꯥꯛꯅ ꯊꯤꯟꯗꯠꯇꯨꯅ ꯏ ꯊꯣꯛꯍꯟꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯣꯜꯂꯤꯕꯁꯦ ꯑꯣꯜꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕ, ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯍꯣꯡꯕ ꯂꯩꯍꯜꯂꯤꯕ, ꯍꯤꯡꯆꯥꯕ ꯑꯣꯜꯍꯜꯂꯤꯕꯁꯦ ꯅꯍꯥꯛꯅꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯀ꯭ꯔꯝꯅ ꯆꯅꯨꯕꯨ ꯆꯩꯕ ꯂꯦꯞꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯤꯕ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯨꯠꯊꯠꯈ꯭ꯔꯤ ꯑꯃꯗꯤ ꯇꯧꯔꯝꯕ ꯅꯤꯜꯂꯝꯕ ꯄꯣꯈꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯄꯨꯡꯆꯤꯛꯈ꯭ꯔꯕꯗ ꯃꯌꯥꯝ ꯃꯊꯪ ꯃꯥꯒꯤ ꯃꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯆꯅꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯔꯛꯇꯕ ꯑꯗꯨꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯔꯛꯂꯤ꯫ ꯏꯁꯩ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯍꯨꯞꯇꯨꯅ ꯆꯅꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯅꯨꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯨꯠ ꯁꯝꯂꯒ ꯈꯨꯜꯒꯤ ꯂꯧꯀꯣꯜꯂꯣꯝꯗ ꯄꯨꯊꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯣ ꯕꯤꯀ꯭ꯔꯝꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯂꯧꯀꯣꯜꯂꯣꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯜꯒꯤ ꯂꯧꯀꯣꯜꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ
ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯁꯩ ꯇꯧꯕꯒ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠꯂꯩ ꯐꯥꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯨꯝꯊꯔꯛꯇꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯊꯪ ꯌꯦꯡꯂꯛꯄꯗꯗꯤ ꯕꯤꯀ꯭ꯔꯝ ꯆꯅꯨꯒꯤ ꯃꯅꯥꯛꯇ इहिंग नहिंग सादुन लेपगा लेरमली चनुदी इहिंग नहिंग सारगा खब खब चिंदुना अरोइबा मतम ngaidun लेरमखी बिक्रम लरिबा मयाम अदुदा ममाय ममै पुनम इहिंग नहिंग तैरगा मया हिगतुना यिंगलगा लेरकली मयाम संगसिलक्तुना बिक्रमबु फारे हौजिकते बिक्रम मसा पुनमक इन इरुजब हाइबदो ओइरबनी अदुगा मयामना चनुदी येंगलकपदती चनुगी मखौरीगी सरुक अदो लोइनमक फकाइदुना मबुक होगाइदुना मथबाक सेगाइदुना याम तमथिन ओट नैदुना हाटखिबगी मवंगद लेरमली चनु खब खब चिंदुना महाक अरोइबा मतम ngaidुना लेरमली मोहन अमदी महाकी नुपी हाइबदी चनुगी ममा मपा मबुंगसिंग चेंसलक्तुना तौरिबसिदि करिनो हाइदुना येंगनिङै चनु ताइबंगपान थादोख्रे मसिदगिदी चनुगी ममा मपा मबुंगसिंग मई हौना साउखिदुना बिक्रमगी मनाक तमना चेंसिलक्तुना बिक्रमबु तमथिना फुरे फुबदुदा महाकी हानागे मखुट अदो अमुकसु तेकले असमना तौदुना फुबा याबा फुरो मतुंगदा लेकाइगी मियामना महाक्ति असमना फुबना यारोय खुलदा पुदुना महाकपु मतत लाक्नगदबनी असमना हाइदुना बिक्रमबु मयाम चंगदुना स्रो स्रो लाक्तुना पुरकली तौरीबदुदा बिक्रमगी ममाना करिसु तौबा ngamkhidi masabu yengeduna kapjaba natana masigi matung chanugi thawai yawdraba hakchang adusu mayamna phajana ningthina mabu lokhat piraba matungda yumlomda porakle masigi matung lairiba miyam sing aduna chanugi thawai yawdraba hakchang poloibada बिक्रमबु लुखा थागदबनी हाइरी अतुबु खरा अमना बिक्रमदी असमना पोलोइरोदबनी महाक्ति अमुखन्ना खुल्लसिगी मियामदा चंगलक्प यादनबा अमदी ताइबंग मिओइबगी मपोक्ता पोकपसु यादनबा महाके थवाइ मेल असे ngौदुना लैननबा मिओइना पोकपसु यादबा लाइरमलेंदा तिनबसु यादबा मिरमलेंदा तिनबसु यादबा मिरा लंबा ओननबा मवंगदा महाकु चैराक पीगदबनी हाइदुन लाउनरकली मसिदगिदी मयामना बिक्रमदो चावरब उ अमगी मखोंगदा पुनसिंदुना थमख्रे मदुगी मतुंगदा खरा अमना चनुगी थवाइ यावद्रबा हक्चांग अदुबु हौनबी मतुंगिना मथौ मंगम पांथोकनबगीदमक्ता सिल्ली असमना तौदुना निमित अदुगी नोंगालकले नोंगालकलबदा चनुसु मथौ मंगम पांथोक्री बिक्रम हौजिकसु शिबमक्ति सीद्री हाइबबु असिबगा पांखक्का महाक उदुगी मखोंगदा पुल्लगा लेरी चनुगी मथौ मंगम पांथोकपा पुंगलोय लोइख्रबदा खुलगी मियाम पुनमक बिक्रमबु पुंदुना थमलिबा उदुगी मखोंगदा लाक्ले खुलगी मियाम तिलक्तुना बिक्रमदा हौजिक करी चैराक पीगदबनो हाइदुना मयाम मथंग हंगरकली बिक्रमगी हौजिक लेरिबा हक्सांग अदुत्ता चनुगी ममा मपा मबुंगसिंग अदुना चेंसिनदुना कौसिनबा थिंजिनबा अमदी सरू सरांग थुदेकपा लेप लेत्री मतमदुता लैरिबसिंग अदुगी मरक्तगी मियोय अमना बिक्रम से सुमाइना ओट नैदुना हाप नत्तबा महाकी थवाइ मेल असिसु सीबा नाइदना लैरनबा महाकी थवाइ मेल असिना मिरमलेंदसु लैरमलेंदसु अमदी अतै हिरम अमतता हेंदोकपसु यादना मफम मसिदा वाना साकना लेनबे याननबा थौरम अमदी लै हारिबा थौरम मसे तौरबदी महाकी थवाइ मेल असे मेरा लंबा ओदुना ngauchat chatna ngौदुना मतम पुनमक्ता वादुना त लैगदौरिबनी अदुमना हाइरकपदा चनुगी ममा मपा मबुंगसिंगदा करम उपायनो मतौ करमना महाकपु लाक्नगदौरिबनो हाइरकपदा हौजे हौदोरक्लिबा निपा अदुना हाइरी महाकपु यामना चावरबा दंदी अमा पीगदबनी मदुदी महाकसी मई थारगा नत्रगना नियम सुमना फुमलगा हाटपसि नत्तबदा महाके मथौ पांथोकप नत्तबदा महाकपु ममै मकोक ओंथोकनरगा फुमगदबनी अदुगा महाके मथक्ता मचु अहुमकी सागे ई हैथगदबनी मदुगे मतुंग महाके मोंफम मथक अदुता अइखोइना मी 7-9 मुक्ना थांगबा चावरबा नुंग अमसु महाके मथक्ता नंसिनदुना थमगदबनी असुमना हाइरकपदा लैरिबसिंग अदुना अदुमंगना तौगदबनी अदुमना तौरगा महाके थवाइ मेल अदुना ngौदुना लैरगा अइखोइना पेनगदौरिबनी हाइरकपदा मयामसिंग अदुना फारे अदुमा तौरसि हाइदुना चावरबा कोम अमबु तौथोकले
ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯃꯛꯇꯗꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯝ ꯑꯗꯣ ꯂꯨꯅ ꯇꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯕꯨ ꯑꯃꯨꯛ ꯄꯨꯜꯂꯤꯕꯗꯣ ꯂꯧꯊꯣꯛꯂꯤ꯫ ꯕꯤꯀ꯭ꯔꯝꯅ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯅꯥꯍꯦꯗꯨꯅ ꯁꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯅꯥꯍꯦꯗꯨꯅ ꯁꯣꯜꯂꯤꯕꯗꯨ ꯀꯅꯥꯁꯨ ꯇꯥꯗ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯎꯅꯕꯒ ꯈꯣꯡꯅꯕꯒ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯏ꯫ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯅ ꯈꯣꯡꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯇꯝꯁꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯌꯥꯝ ꯋꯥ ꯈꯟꯅꯕ ꯑꯃꯗꯤ ꯀꯣꯝ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯛꯄꯗ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯒꯠꯂꯒ ꯇꯧꯊꯣꯛꯂꯕ ꯀꯣꯝ ꯑꯗꯨꯗ ꯃꯀꯣꯛꯅ ꯌꯨꯡꯗꯨꯅ ꯑꯣꯏꯅ ꯊꯥꯗꯈ꯭ꯔꯤ꯫ ꯃꯈꯣꯡꯅ ꯅꯣꯡꯃꯗꯣꯟ ꯊꯛꯇ ꯌꯨꯡꯈꯠꯂꯒ ꯃꯀꯣꯛꯅ ꯌꯨꯡꯊꯔꯒ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯀꯣꯛ ꯃꯃꯩ ꯑꯣꯟꯊꯣꯛꯅꯔꯒ ꯌꯨꯡꯂꯒ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯍꯩꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯆꯨ 3ꯒꯤ ꯁꯥ ꯑꯃꯕꯨ ꯃꯉꯛ ꯀꯛꯇꯨꯅ ꯏ ꯍꯩꯊꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯑꯃꯨꯕ ꯂꯪꯅ ꯀꯣꯌꯦꯠ ꯆꯦꯁꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯍꯩꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯃꯕꯨ ꯅꯟꯗꯨꯅ ꯉꯁꯥꯏ ꯊꯕꯛ ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯕꯨꯁꯨ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯇꯥꯕꯤꯌꯨ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯅꯥꯁꯨ ꯆꯪꯂꯣꯏꯗꯕꯅꯤ꯫ ꯆꯪꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯉꯝꯗꯅ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯕ ꯊꯣꯛꯂꯕꯗꯤ ꯆꯪꯉꯨꯔꯕ ꯃꯤ ꯑꯗꯨꯅ ꯃꯊꯪ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯊꯪ ꯊꯋꯥꯏ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯕ ꯉꯝꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯆꯪꯒꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯆꯪꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯐꯨꯝꯅꯅꯕ ꯍꯣꯠꯅꯔꯛꯄ, ꯂꯥꯏ-ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯃꯪꯁꯤꯜꯂꯛꯂꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯒꯤ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕ ꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯔꯝꯕ ꯀ꯭ꯋꯥꯛ ꯀꯌꯥ ꯑꯃꯅꯁꯨ ꯂꯥꯛꯅ ꯈꯣꯡꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯥꯏꯊꯣꯛꯅꯈ꯭ꯔꯤꯕꯗꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯅꯕ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯈꯔꯅꯗꯤ ꯀꯔꯤ ꯊꯧꯗꯣꯛꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯤꯕꯨ ꯁꯤꯔꯕꯗꯤ ꯌꯥꯔꯕꯅꯤ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯗꯤ ꯌꯥꯔꯕꯅꯤ꯫ ꯃꯗꯨꯗ ꯑꯃꯨꯛ ꯑꯁꯤꯒꯨꯝꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯊꯔꯛꯄ ꯑꯁꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯤ, ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯍꯥꯏꯔꯨꯔꯒꯗꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯕꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣꯏ, ꯆꯩꯔꯥꯛꯇꯣ ꯀꯜꯂꯤꯉꯩꯗ ꯄꯤꯕ ꯑꯣꯏꯔꯗꯤ khara ꯐꯩꯌꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯄꯥꯏꯕ ꯁꯣꯛꯄ ꯉꯝꯂꯤꯉꯩꯗ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯊꯤ ꯐꯣꯡꯂꯛꯇꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯔꯛꯂꯕꯗꯤ ꯀꯅꯥꯅꯅꯣ ꯃꯥꯕꯨ ꯊꯤꯟꯒꯗꯧꯔꯤꯕꯁꯤꯕꯨ? ꯊꯋꯥꯏꯕꯨ ꯐꯥꯕ ꯉꯝꯕꯗꯤ ꯃꯥꯏꯕ ꯈꯛꯇꯅꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯈ꯭ꯔꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯍꯩꯊꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯠ 20ꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯤ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡ ꯑꯗꯨꯃꯛ ꯀꯞꯂꯤ꯫ ꯃꯆꯥꯗꯣ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯝꯗꯨꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯆꯅꯨ ꯍꯥꯏꯕꯤ, ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ, ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯗꯣ ꯑꯁꯨꯝꯅ ꯁꯣꯛꯍꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯅꯗꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯐꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯏꯆꯥ ꯑꯗꯨꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯃꯥꯅ ꯆꯥꯎꯔꯛꯂꯒ ꯏꯃꯥ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯈꯤꯕ, ꯑꯩꯅ ꯊꯕꯛ ꯁꯨꯕꯗ ꯊꯕꯛ ꯁꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯒꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯤ ꯀꯞꯂꯤꯕꯅꯤ꯫ ꯆꯅꯨꯅ
ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟ ꯆꯣꯟꯅ ꯇꯤꯜꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯔꯝꯂꯕꯗꯤ ꯉꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯆꯅꯨꯗꯣ ꯂꯝꯀꯦꯠ ꯂꯝꯍꯦꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯕ ꯂꯦꯞꯇꯦ꯫ ꯃꯍꯥꯛ ꯍꯥꯛꯇꯛꯇ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈ꯭ꯔꯕꯅꯤ, ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ, ꯀꯔꯤ ꯀꯥꯟꯅꯔꯤ ꯁꯥꯎꯅꯕꯅ? ꯑꯁꯨꯝꯅ ꯄꯦꯟꯗꯅ ꯂꯩꯔꯝꯕꯗꯒꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯦꯡꯊꯥꯔꯨꯒꯦ ꯈꯜꯂꯛꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯗꯦ, ꯀꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯈꯤꯗ꯭ꯔꯤ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯕꯤꯀ꯭ꯔꯝꯒꯤ ꯂꯩꯔꯤꯕ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯣ ꯌꯥꯝꯅ ꯁꯣꯡꯖꯜꯂꯝꯂꯤ꯫ ꯅꯨꯃꯤꯠ ꯀꯨꯟꯅꯤ ꯑꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯡꯖꯜꯂꯝꯂꯤꯕ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯕꯤꯀ꯭ꯔꯝꯒꯤ ꯐꯨꯝꯈꯤꯕ ꯅꯨꯡꯄꯥꯛ ꯑꯆꯧꯕ ꯑꯃ ꯅꯟꯗꯨꯅ ꯊꯝꯂꯤꯕ ꯑꯇꯣꯡꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯀꯟꯅ ꯕꯤꯀ꯭ꯔꯝꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯕꯤꯀ꯭ꯔꯝꯕꯨ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥ ꯑꯁꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯣꯡꯐꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯀꯞꯂꯤ ꯃꯥꯜꯂꯤ, ꯃꯆꯥꯅꯨꯄꯥ ꯐꯠꯇꯕꯁꯤ ꯃꯃꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤ ꯃꯥꯜꯂꯦꯅꯦ, ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, ꯀꯔꯤ ꯈꯨꯀꯞ ꯂꯥꯀꯞꯅꯣ ꯑꯁꯤꯗꯤ? ꯑꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦꯅꯦꯍꯦ, ꯋꯥꯟꯊꯈ꯭ꯔꯕ ꯖꯥꯠꯂꯥ? ꯋꯥꯟꯊꯗꯅ ꯃꯃꯥ ꯑꯁꯤꯁꯨ ꯌꯥꯎꯅ ꯁꯤꯔꯝꯃꯕꯗꯤ ꯈꯔ ꯐꯒꯅꯤ, ꯅꯣꯡꯐꯨꯡ ꯀꯥꯡꯕꯗꯤ ꯅꯨꯃꯤꯠ ꯇꯥꯕꯧꯗ ꯕꯤꯀ꯭ꯔꯝꯕꯅ ꯇꯥꯅꯤꯡꯗꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯦꯃꯟꯇ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯣꯡ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯍꯦꯃꯟꯇꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀ ꯆꯞ ꯂꯦꯞꯈꯤꯕꯅꯤ, ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯆꯪꯉꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯃꯟꯇꯅ, ꯍꯩ ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯊꯣꯡ ꯊꯤꯜꯂꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯦꯃꯟꯇꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯅ ꯃꯥꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ, ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯀꯣꯛ ꯊꯤꯜꯂꯛꯄꯗꯨꯗ ꯍꯦꯃꯟꯇ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯃꯥꯡ ꯊꯣꯡ ꯂꯣꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯃꯟꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯅꯤ, ꯑꯦꯍꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯀꯣꯛ ꯊꯤꯜꯂꯝꯃꯤꯗꯨꯗꯤ? ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯌꯦꯡꯉꯨꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯃꯟꯇꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯡ ꯀꯥꯟꯊꯣꯔꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯜ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯒꯤ ꯅꯨꯄꯤꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯗꯤ ꯆꯪꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯍꯦꯃꯟꯇꯅ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯕꯨꯡ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯍꯦꯃꯟꯇꯅ ꯈꯪꯗꯦꯅꯤ ꯏꯕꯨꯡꯉꯣ, ꯊꯣꯡ ꯊꯤꯜꯂꯤꯕꯗꯨ ꯀꯅꯥꯅꯣ ꯑꯗꯨ ꯌꯦꯡꯂꯨꯕꯅꯤ, ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯇꯨꯝꯃꯣ꯫ ꯑꯁꯨꯝꯅ ꯍꯦꯃꯟꯇꯅ ꯃꯆꯥꯁꯤꯡ ꯑꯗꯨꯗꯁꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯍꯦꯃꯟꯇ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯃꯃꯤꯠ ꯃꯅꯥꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯂꯒ ꯒꯝ ꯑꯁꯨꯝ ꯂꯥꯛꯂꯤ, ꯑꯗꯨꯒ ꯆꯅꯨ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯗ ꯑꯃꯨꯛꯀꯁꯨ ꯀꯣꯛ ꯊꯤꯜꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯄꯥ ꯃꯣꯍꯣꯟꯅ ꯀꯅꯥꯅꯣꯅꯦ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤ ꯊꯣꯡ ꯊꯤꯜꯂꯤꯕꯁꯤꯕꯣ? ꯑꯥꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯗꯨꯗ ꯃꯣꯍꯣꯟꯅ ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯣ? ꯉꯥꯎ ꯐꯩꯕ ꯈꯪꯗꯦꯗ, ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯇꯨꯝꯊꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯄꯥꯕꯨꯡ ꯑꯩ ꯌꯦꯡꯉꯨꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯏꯅꯦ ꯀꯔꯤꯅꯣ ꯅꯪꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯗꯤ? ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯥꯛꯂꯤꯕꯅꯣꯕ?
ꯑꯇꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯎꯅꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨꯗ ꯃꯣꯍꯟꯅ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯣꯍꯟꯅ ꯀꯅꯥꯅꯣ ꯑꯣꯏꯃꯤ ꯑꯁꯨꯝꯅ ꯍꯪꯂꯨꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯣꯍꯟ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯂꯤ ꯃꯣꯍꯟꯗ ꯅꯠꯇꯅ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯀꯨꯝꯊꯔꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯃ ꯍꯧꯖꯤꯛ ꯏꯅꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯥꯗꯤ ꯀꯔꯣꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯏꯅꯦ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯅꯤ ꯃꯍꯥꯛꯅ ꯏꯅꯦ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯒ ꯊꯤꯕ ꯌꯥꯕ ꯊꯤꯔꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯆꯠꯇꯨꯅ ꯑꯁꯨꯝꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡ ꯌꯥꯎꯅ ꯃꯊꯪ ꯊꯤꯔꯛꯂꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯄꯥꯈꯠꯅꯔꯛꯂꯤ ꯍꯧꯖꯤꯛꯇ ꯏꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯧꯈꯤꯕꯅꯤ ꯏꯅꯦ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯃꯣꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯥꯅ ꯏꯅꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯑꯗꯨꯅꯗꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯐꯥꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯅꯨꯒꯤ ꯃꯕꯨꯡꯗꯣ ꯃꯍꯥꯛ ꯑꯁꯨꯝ ꯒꯝ ꯑꯁꯨꯝ ꯖꯒꯥ ꯑꯃꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥ ꯑꯗꯨꯅ ꯐꯝꯃꯨ ꯁꯤꯗ ꯐꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯏꯅꯦ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯤꯠ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯂꯛꯂꯒ ꯅꯍꯥꯛ ꯉꯁꯤꯗꯤ ꯂꯣꯏꯔꯕꯅꯤ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯇꯝꯊꯤꯅ ꯑꯣꯠꯈꯤꯕꯗꯣ ꯑꯩꯒꯤ ꯊꯕꯥꯛ ꯑꯁꯤꯗ ꯍꯟꯖꯤꯟ ꯀꯥꯎꯁꯤꯟꯕꯗꯒꯤ ꯑꯩꯒꯤ ꯊꯕꯥꯛ ꯁꯔꯨ ꯇꯦꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯍꯧꯅ ꯅꯣꯛꯂꯤ ꯀꯔꯤꯅꯣ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯨꯝ ꯇꯧꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯗ ꯇꯧ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯇꯧꯔꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯁꯦꯒꯥꯏꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠ ꯑꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯅꯨꯒꯤ ꯃꯕꯨꯡꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯀꯔꯤꯃꯠꯇ ꯂꯦꯡꯕ ꯑꯣꯠꯄꯁꯨ ꯉꯝꯂꯝꯗꯦ ꯃꯍꯥꯛ ꯃꯇꯣꯝꯇ ꯃꯍꯥꯛ ꯈꯪꯖꯗꯅ ꯃꯍꯥꯛꯅ ꯐꯥꯖꯤꯟꯖꯔꯕꯁꯨ ꯃꯇꯣꯝꯇ ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯣ ꯄꯪꯊꯨꯗ ꯊꯨꯗꯦꯛꯆꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯌꯥꯅ ꯐꯪꯕ ꯃꯈꯨꯠ ꯃꯄꯥꯝꯕꯣꯝ ꯃꯍꯥꯛꯀꯤ ꯈꯨꯖꯦꯡ ꯄꯪꯆꯤꯛꯇ ꯆꯤꯈꯥꯏꯕ ꯄꯪꯆꯤꯛꯇ ꯁꯦꯒꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯏꯒꯟ ꯄꯪꯆꯤꯛꯇ ꯆꯤꯛꯇꯨꯅ ꯁꯦꯒꯥꯏꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤ ꯑꯗꯨꯃ ꯇꯧꯔꯝꯕꯗꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯎ ꯃꯆꯥ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯊꯨꯗꯦꯛꯂꯤ ꯑꯁꯨꯝꯅ ꯊꯨꯗꯦꯛꯂꯒ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥ ꯑꯗꯨꯅ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯗꯨꯅ ꯊꯤꯟꯖꯜꯂꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯤꯟꯖꯜꯂꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯁꯥꯗꯣ ꯃꯁꯥꯃꯛꯀꯤ ꯃꯃꯤꯠꯇ ꯍꯟꯖꯤꯟ ꯇꯞꯅ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯆꯅꯨꯒꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯨꯗꯦꯛꯇꯨꯅ ꯄꯥꯏꯈ꯭ꯔꯤꯕ ꯎꯁꯥ ꯑꯗꯨꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯁꯤꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯍꯧꯅ ꯅꯣꯛꯂꯒ ꯕꯤꯀ꯭ꯔꯝꯕꯨ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯂꯦꯞꯂꯝꯕꯗꯒꯤ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯋꯥꯈꯜ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯑꯀꯣꯏꯕꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯦꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯖꯔꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯨꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯞꯅ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯔꯪ ꯂꯥꯡꯅꯔꯗꯨꯅ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯕు ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯥꯎꯅ ꯈꯣꯡꯅꯕ ꯑꯃꯗꯤ ꯃꯤ ꯑꯃ ꯊꯤꯕꯒꯤ ꯃꯑꯣꯡꯗ
ꯇꯧꯕ ꯑꯗꯣ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅꯁꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯁꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯨꯠꯇ ꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯊꯤꯔꯤꯕꯗꯣ ꯀꯔꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯪꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯃꯍꯥꯛꯅ ꯈꯪꯖꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯅꯨꯒꯤ ꯃꯕꯨꯡꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯊꯤꯔꯤꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯆꯅꯨꯒꯤ ꯃꯕꯨꯡ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯕꯅꯣ? ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯕꯨꯡ ꯑꯍꯟꯅꯤ ꯃꯥꯡꯂꯤꯕꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯉꯁꯥꯏ ꯊꯣꯡ ꯍꯥꯡꯉꯛꯄꯗ ꯏꯅꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯍꯥꯏ ꯏꯅꯦ ꯍꯥꯏꯔꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇꯅ ꯈꯪꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯃꯍꯥꯛꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯉꯣꯟꯗ ꯆꯪꯉꯛꯇꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯕꯒꯤ ꯀꯔꯤꯃꯠꯇ ꯃꯉꯣꯟꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯗꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯕꯤꯀ꯭ꯔꯝꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯃꯃꯥꯗ ꯐꯪꯗꯅꯕ ꯃꯥꯒꯤ ꯃꯁꯥꯗ ꯏ ꯇꯩꯗꯅꯕꯒꯤꯗꯃꯛꯇ ꯆꯅꯨꯒꯤ ꯃꯕꯨꯡꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯁꯣꯛꯍꯟꯖꯗꯨꯅ ꯍꯥꯠꯍꯟꯖꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯍꯜ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯗ ꯎꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯠꯄꯒꯤ ꯏꯍꯣ ꯍꯣꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒ ꯃꯃꯤꯠ ꯅꯥꯀꯟ ꯅꯥꯝꯃꯗꯅ ꯎ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯎꯟꯁꯥ ꯑꯗꯣ ꯁꯦꯒꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯗ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯃꯇꯠ ꯃꯇꯠ ꯇꯠꯂꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯒ ꯇꯥꯔꯤꯕꯗꯨ ꯎꯔꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯆꯅꯨꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯁꯤꯔꯒ ꯂꯩꯔꯝꯈꯤ꯫ ꯃꯤꯁꯤ ꯑꯗꯨ ꯎꯔꯨꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯕꯅ ꯂꯣꯏꯅꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯈꯜꯂꯨꯕꯗ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯄꯨꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯃꯊꯪ ꯃꯊꯪ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯂꯒ ꯊꯕꯛ ꯑꯁꯦ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯝꯕ ꯃꯇꯝꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯣ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕꯗꯤ ꯂꯥꯏꯔꯗꯅ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯕꯤꯀ꯭ꯔꯝꯕꯨ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯅꯔꯒ ꯐꯨꯝꯒꯗꯕꯅꯤ ꯍꯥꯏꯈꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯪꯂꯨꯕ ꯊꯣꯛꯂꯔꯕꯗꯤ ꯆꯪꯂꯨꯔꯤꯕ ꯃꯤ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤꯡ ꯇꯝꯅ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯁꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯣ ꯅꯈꯣꯏꯅ ꯉꯥꯛꯅ ꯆꯠꯇ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯔꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯍꯦꯃꯟꯇꯅ ꯆꯨꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯉꯔꯥꯡ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯕꯤꯀ꯭ꯔꯝꯕꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯌꯥꯝꯅ ꯀꯞꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯀꯞꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯈꯤꯕꯅꯤ꯫ ꯃꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯅꯨꯒꯤ ꯃꯄꯥ ꯃꯣꯍꯣꯟꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯏꯅꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤꯕꯗꯣ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯒꯤ ꯃꯁꯥꯗ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯆꯪꯂꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯧꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯃꯟꯇꯅ ꯃꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯌꯨꯝꯗ ꯊꯣꯡ ꯊꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ
ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯧꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯒ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯅꯍꯥꯛ ꯉꯔꯥꯡ ꯕꯤꯀ꯭ꯔꯝꯒꯤ ꯃꯣꯡꯐꯝꯗ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯍꯣꯏ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯆꯪꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯆꯠꯄꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯅꯈꯣꯏꯅ ꯊꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯩ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯆꯪꯂꯨꯕꯗꯒꯤ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯅꯉꯣꯟꯗ ꯆꯪꯁꯤꯜꯂꯒ ꯆꯅꯨꯒꯤ ꯃꯕꯨꯡ ꯃꯣꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯛꯅ ꯍꯥꯠꯍꯟꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯑꯗꯨꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗ ꯑꯩ ꯀꯔꯤ ꯏꯊꯧ ꯂꯩꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯅꯉꯣꯟꯗ ꯆꯪꯂꯒ ꯅꯪꯅ ꯆꯅꯨꯒꯤ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯒ ꯍꯥꯠꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯁꯨ ꯅꯆꯥꯅꯨꯄꯥꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯐꯨꯝꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯅ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯑꯣ ꯍꯤꯡꯅꯕꯨ ꯐꯨꯝꯒꯦꯔꯥ ꯍꯥꯠꯇꯣꯛꯂꯒꯕꯨ ꯐꯨꯝꯒꯦꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯟꯅꯔꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯕꯨ ꯃꯆꯤꯟ ꯀꯜꯂꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯒꯦꯗꯤ ꯂꯩꯇ꯭ꯔꯒ ꯃꯍꯥꯛꯅ ꯑꯣꯏꯅ ꯊꯦꯛꯀꯠꯇꯨꯅ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯤ꯫ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ꯫ ꯃꯌꯥꯝꯅ ꯐꯨꯖꯤꯜꯂꯛꯄꯗ ꯃꯃꯥꯏꯗ ꯄꯥꯟꯕ ꯅꯈꯥꯡꯗ ꯄꯥꯟꯕꯗꯒꯤ ꯅꯥꯍꯤ ꯇꯥꯗꯨꯅ ꯃꯃꯥꯏꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯉꯁꯤꯒ ꯀꯔꯤꯒꯨꯝꯕ ꯅꯆꯥꯅꯨꯄꯥꯒꯤ ꯃꯣꯡꯐꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕꯗꯤ ꯅꯪ ꯍꯤꯡꯉꯣꯏꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯑꯗꯣ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯀ꯭ꯔꯝꯒꯤ ꯃꯃꯥ ꯑꯗꯣ ꯃꯁꯥ ꯁꯣꯛꯄꯗꯒꯤ ꯃꯍꯥꯛ ꯐꯝꯂꯒ ꯇꯨꯃꯤꯟꯅ ꯀꯞꯂꯒ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝꯁꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤꯕꯅꯤ꯫ ꯀ꯭ꯋꯥꯛꯅ ꯂꯥꯛꯅ ꯎꯇꯣꯟ ꯈꯨꯗꯤꯡꯒꯤ ꯈꯣꯡꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯍꯨꯏꯁꯤꯡ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯀꯞꯇꯨꯅ ꯈꯣꯡꯂꯤ꯫ ꯍꯨꯏꯁꯤꯡ ꯑꯗꯨꯗ ꯅꯠꯇꯅ ꯁꯪꯒꯣꯜꯗ ꯄꯨꯜꯂꯤꯕ ꯁꯟ ꯐꯥꯎꯕ ꯀꯟꯅ ꯈꯣꯡꯗꯨꯅ ꯃꯃꯤꯠꯇ ꯂꯥꯏ ꯎꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯟꯅ ꯈꯣꯡꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯃꯟꯇ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯣꯍꯟ ꯆꯅꯨꯒꯤ ꯃꯄꯥꯗꯣ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯃꯣꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯔꯒ ꯐꯝꯂꯨꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯔꯕꯅꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯃꯝꯂꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯣꯍꯟ ꯃꯌꯨꯝ ꯌꯧꯅꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯂꯥꯛꯂꯤꯕꯁꯤ ꯍꯦꯃꯟꯇ ꯃꯇꯣꯝꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯟꯅꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯂꯟꯅ ꯑꯃꯗꯤ ꯍꯦꯃꯟꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯟꯅꯅ ꯍꯥꯏꯔꯤ ꯍꯟꯗꯛ ꯕꯤꯀ꯭ꯔꯝꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯃꯥꯏꯅ ꯃꯤꯁꯤꯡꯕꯨ ꯃꯑꯣꯡ ꯃꯔꯤꯟ ꯆꯥꯗꯅ ꯐꯨꯝꯖꯤꯟꯕ ꯑꯃꯗꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯃꯈꯣꯏꯗꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯅ ꯉꯝꯗꯕꯕꯨ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯃꯟꯇꯅ ꯀꯔꯤꯗꯧꯕꯒꯤ ꯁꯣꯛꯂꯨꯅꯦꯒꯦꯅꯦ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯥꯅ ꯐꯪꯖꯕꯗꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯨ ꯃꯇꯤꯛ ꯆꯞ ꯆꯥꯔꯕꯅꯤ꯫ ꯃꯥꯗꯤ ꯑꯗꯨꯝꯅꯇ ꯅꯠꯇꯦꯅꯦ ꯃꯍꯥꯛꯇꯤ ꯍꯤꯡꯅ ꯃꯩ ꯊꯥꯔꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯦꯃꯟꯇꯒꯤ ꯃꯔꯨꯞ ꯂꯟꯅꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯂꯩꯔꯛ ꯌꯧꯔꯛꯂꯦ ꯆꯪꯈ꯭ꯔꯒꯦꯀꯣ ꯅꯪꯁꯨ ꯑꯗꯨꯝ ꯍꯜꯂꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯃꯟꯇꯅ ꯍꯣꯏ ꯐꯔꯦ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯍꯦꯃꯟꯇ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯕ ꯒꯝ ꯂꯥꯛꯂꯤ꯫ ꯍꯦꯃꯟꯇꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯍꯦꯃꯟꯇꯒꯤ ꯌꯨꯝ ꯂꯩꯔꯤꯕ ꯑꯁꯤꯒ
ꯕꯤꯀ꯭ꯔꯝꯕꯨ ꯐꯨꯝꯖꯤꯟꯈꯤꯕ ꯆꯥꯎꯔꯕ ꯎ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯄꯪꯂꯥꯞ ꯂꯥꯞꯃꯗꯤ ꯃꯔꯝ ꯑꯁꯤꯅ ꯍꯦꯃꯟꯇꯁꯨ ꯃꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯃꯌꯨꯝ ꯌꯧꯅ ꯂꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯤꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯃꯔꯛ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤ ꯃꯉꯥꯜꯅꯣ ꯈꯪꯗꯦ ꯑꯊꯥꯞꯄꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯆꯠꯂꯒ ꯂꯩꯔꯤꯕꯗꯨ ꯍꯦꯃꯟꯇꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯍꯦꯃꯟꯇꯅ ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯃꯤꯑꯣꯏ ꯑꯃ ꯆꯠꯄꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯣ ꯃꯁꯤ ꯑꯐꯕꯗꯤ ꯃꯥꯟꯗꯦꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯃꯟꯇ ꯃꯌꯨꯝ ꯌꯧꯅꯕ ꯒꯝ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤꯕ ꯑꯗꯣ ꯑꯁꯨꯝ ꯍꯦꯃꯟꯇꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯅ ꯀꯅꯥꯅꯣꯅꯦ ꯑꯗꯨꯗꯩꯗꯨꯗ ꯆꯠꯂꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯁꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯍꯦꯃꯟꯇ ꯀꯤꯔꯛꯂꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯃꯊꯪ ꯃꯌꯨꯝ ꯌꯧꯅꯕ ꯐꯥꯎꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜ ꯑꯃ ꯆꯪꯅꯅꯕ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜ ꯑꯗꯨꯁꯨ ꯃꯥꯅ ꯂꯩꯔꯤꯕꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯃꯟꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯊꯣꯡꯒꯥꯜ ꯑꯗꯣ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯅ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯅꯪꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯂꯨꯈꯝꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯕꯗꯤ ꯇꯨꯡꯒꯤ ꯁꯔꯨꯛꯅꯤ ꯃꯥꯡꯗꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯣ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯔꯛꯂꯤ ꯑꯗꯨꯃ ꯂꯩꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯉꯥꯡꯂꯤ ꯃꯆꯦꯠ ꯄꯠꯊꯔꯕ ꯃꯃꯤꯠ ꯃꯅꯥ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯕ ꯃꯁꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯞ ꯌꯨꯡꯈꯠꯂꯒ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯄꯠ ꯄꯠꯊꯔꯒ ꯉꯥꯡꯂꯤ ꯇꯧꯔꯕ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯣ ꯕꯤꯀ꯭ꯔꯝꯒꯤ ꯄꯠꯊꯔꯕ ꯍꯛꯆꯥꯡꯅꯤ ꯑꯗꯨꯝꯅ ꯃꯃꯥꯏ ꯑꯗꯣ ꯈꯪꯂꯩ ꯂꯩꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯦꯃꯟꯇꯗꯤ ꯋꯥꯏꯃ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯃꯍꯥꯛ ꯀꯗꯣꯝꯗ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯕ ꯃꯁꯥ ꯐꯥꯎꯕ ꯈꯪꯗꯗꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯍꯦꯃꯟꯇꯗꯣ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯪꯆꯦꯟꯗ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯍꯦꯃꯟꯇꯒꯤ ꯃꯇꯨꯡꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯍꯦꯃꯟꯇ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯀꯤꯃꯟꯈꯤꯕꯅ ꯑꯃꯨꯛ ꯇꯨꯁꯟ ꯇꯧꯗꯨꯅ ꯆꯦꯜꯂꯤ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯇꯨꯅ ꯍꯧꯒꯠꯂꯒ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯅ ꯅꯪ ꯀꯅꯥꯅꯣ ꯕꯤꯀ꯭ꯔꯝꯂꯥ ꯕꯤꯀ꯭ꯔꯝ ꯅꯪꯕꯨ ꯑꯩꯕꯨꯗ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯀ꯭ꯔꯝꯗ ꯍꯦꯃꯟꯇꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯗꯤ ꯅꯪꯕꯨ ꯐꯨꯕꯁꯨ ꯌꯥꯎꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝ ꯍꯦꯃꯟꯇꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯍꯥꯠꯄ ꯌꯥꯎꯈꯤꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯍꯥꯠꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯕꯗ ꯅꯪꯁꯨ ꯌꯥꯎꯈꯤꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯅꯈꯣꯏꯅ ꯈꯜꯂꯤꯕꯕꯨ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯂꯛꯅꯔꯦ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯂꯛꯅꯗꯨꯅ ꯊꯝꯕꯒꯨꯝ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯂꯛꯅꯗꯨꯅ ꯉꯧꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯍꯦꯃꯟꯇꯒꯤ ꯃꯊꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯑꯗꯣ ꯊꯤꯡꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯌꯥꯝꯅꯀꯟꯅ ꯂꯥꯎꯔꯤꯕꯅꯤ ꯍꯦꯃꯟꯇꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯊꯪ ꯍꯧꯅꯔꯒ ꯃꯥꯒꯤ ꯃꯩ ป้ꯏꯗꯨꯅ ꯊꯤꯕ ꯂꯥꯛꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯃꯟꯇꯗꯣ ꯕꯤꯀ꯭ꯔꯝꯅ ꯃꯊꯕꯥꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯣ ꯊꯤꯡꯖꯤꯜꯂꯒ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯣꯔꯛꯂꯤ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯟꯗꯨꯅ ꯍꯦꯃꯟꯇꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯁꯤꯜꯂꯒ ꯇꯨꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯁꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯍꯣꯝꯖꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯍꯦꯃꯟꯇꯗꯣ ꯎꯞꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯦꯡꯂꯨꯕꯗ ꯍꯦꯃꯟꯇꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯎꯟꯁꯥ ꯑꯗꯣ ꯐꯛꯇꯣꯛꯈꯤꯗꯨꯅ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯦꯃꯟꯇꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯍꯦꯃꯟꯇꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯀꯤꯔꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯤ
ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯕꯅꯤ ꯅꯨꯄꯤ ꯃꯈꯩꯗꯤ ꯀꯤꯃꯟꯈꯤꯗꯨꯅ ꯋꯥꯟꯊꯈꯤꯕꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯑꯣꯡ ꯑꯁꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯐꯤ ꯑꯃ ꯀꯨꯞꯁꯜꯂꯨ ꯍꯥꯏꯗꯨꯅ ꯐꯤ ꯑꯃ ꯀꯨꯞꯁꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯟꯅꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯄꯨꯃꯤꯟꯅꯔꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯇꯧꯍꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯂꯛꯂꯤꯕꯅꯣ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯃꯟꯇꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯌꯨꯝꯗ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯪꯂꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯐꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥ ꯇꯥꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯐꯔꯕꯅꯤ ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯑꯁꯥꯎꯕꯁꯦ ꯈꯔ ꯐꯟꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯪꯕꯁꯨ ꯉꯝꯗ ꯃꯤꯔꯝꯂꯦꯟꯗ ꯆꯪꯕꯁꯨ ꯉꯝꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯩꯔꯒ ꯂꯩꯔꯤꯕꯁꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯊꯕꯛ ꯄꯥꯏꯈꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯁꯤꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯊꯪ ꯍꯥꯏꯅꯔꯛꯂꯕꯗ ꯍꯣꯏ ꯑꯗꯨꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯑꯗꯣ ꯂꯦꯞꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯦꯃꯟꯇꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯠꯂꯣꯏꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯤ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯕꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯍꯥꯟ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯃꯩ ꯃꯀꯣꯛ ꯑꯣꯟꯊꯣꯛꯅꯔꯒ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯨꯝꯒꯗꯕꯅꯤ ꯑꯗꯣꯝꯅ ꯍꯥꯏꯈꯤꯕ ꯅꯤꯄꯥ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯤ ꯃꯍꯥꯛꯀ ꯎꯅꯔꯒ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯅꯤꯅ ꯀꯔꯤ ꯀꯝꯗꯧꯒꯗꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯐꯍꯟꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯑꯣꯠꯅ ꯅꯩꯅ ꯉꯧꯔꯒ ꯊꯝꯕ ꯌꯥꯅꯅꯕꯒꯤ ꯈꯛꯇꯃꯛ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯗꯣ ꯂꯣꯏꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯍꯥꯛꯅꯁꯨ ꯂꯣꯏꯁꯤꯟꯕ ꯍꯩꯇ꯭ꯔꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯀꯅꯥ ꯂꯥꯛꯂꯒ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯒꯨꯔꯨ ꯒꯦꯒꯨꯖꯥꯟ ꯀꯧꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯔꯤꯕ ꯒꯦꯒꯨꯖꯥꯟ ꯑꯁꯤꯗꯤ ꯑꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛ ꯀꯧꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯐꯔꯦꯅꯦ ꯒꯦꯒꯨꯖꯥꯟꯗꯨ ꯀꯧꯔꯁꯤ ꯍꯥꯏꯅꯔꯗꯨꯅ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯕꯨ ꯀꯧꯔꯨꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟ ꯀꯧꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯍꯥꯏꯔꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯍꯤꯔꯝ ꯑꯃꯈꯛꯇꯃꯛ ꯂꯩ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯀꯔꯝꯕ ꯂꯝꯕꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯅꯥꯅ ꯋꯥꯐꯝ ꯑꯗꯣ ꯍꯧꯗꯣꯔꯛꯈꯤꯕꯅꯣ ꯍꯧꯗꯣꯔꯛꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯕꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯑꯗꯣ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯁꯔꯦꯟ ꯆꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯀꯔꯤ ꯃꯃꯤꯡ ꯑꯗꯨꯕꯣ ꯕꯤꯀ꯭ꯔꯝ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯏ ꯑꯗꯣ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯇꯨꯡꯗꯒꯤꯗꯤ ꯊꯕꯛ ꯑꯗꯣ ꯀꯔꯤꯝꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯝꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯗꯨꯕꯨ ꯇꯧ ꯍꯥꯏꯗꯨꯅ ꯏꯟꯖꯜꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍꯩꯊꯗꯨꯅ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯕꯗꯤ ꯀꯔꯤꯃꯇ ꯇꯧꯔꯛꯂꯔꯣꯏ ꯃꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯗꯨꯕꯨ ꯏꯟꯁꯤꯜꯂꯤꯕ ꯑꯃꯥꯏꯕꯗꯣ ꯀꯠꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯗꯤ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯒꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯃꯊꯪ ꯈꯨꯜ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯅꯪꯂꯛꯀꯅꯤ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯕꯨꯗꯨ ꯃꯁꯛ ꯇꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯑꯣ ꯅꯍꯥꯛ ꯑꯣꯏꯔꯦꯀꯣ ꯐꯔꯦ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯍꯩ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯥꯡꯒꯗꯧꯔꯤꯕ꯭ꯔꯥ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯌꯥꯝꯅ ꯁꯥꯎꯅꯔꯤꯕꯗꯨ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯐꯅꯅꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕꯗꯨ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯈꯤꯕꯅꯤ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯔꯤ ꯇꯧꯕꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯊꯋꯥꯏ ꯑꯃ ꯀꯠꯊꯣꯛꯈꯤꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯜꯂꯕꯁꯨ ꯅꯍꯥꯛ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯁꯤꯔꯒꯗꯕꯅꯤ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯅꯪꯕꯨ ꯃꯤꯠꯌꯦꯡ ꯊꯝꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗꯣ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯃꯥꯏꯕꯗꯣ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛ ꯐꯨꯛ ꯀꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯍꯥꯛꯅꯁꯨ ꯀꯤꯗꯨꯅ ꯆꯦꯜꯂꯕꯅꯤꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯏ ꯈꯔ ꯊꯣꯛꯍꯟꯗꯨꯅ ꯕꯤꯀ꯭ꯔꯝꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯀꯠꯊꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝꯅ ꯄꯨꯟꯈꯤꯕ ꯎ ꯑꯗꯨꯗ ꯄꯨꯜꯂꯒ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯅꯨꯄꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯁꯣꯏꯔꯒ ꯂꯩꯔꯝꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯑꯗꯨ ꯀꯟꯅ ꯑꯗꯨꯃꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯂꯥꯎꯕ ꯂꯦꯞꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯐꯥꯎꯒꯠꯂꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯅ ꯉꯧꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯅꯤ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯂꯥꯛꯅꯔꯒ ꯅꯪꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯍꯣꯠꯅꯈꯤꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯄꯪꯕ ꯄ꯭ꯔꯖꯥꯅꯗꯤ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯅꯅꯕꯒꯤ ꯃꯑꯣꯡꯗ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯁꯪꯁꯀꯥꯔ ꯇꯧꯕꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯁꯥꯟꯅꯅꯕ ꯅꯍꯥꯛꯀꯤ ꯃꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈ꯭ꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯒꯦꯒꯨꯖꯥꯟꯁꯨ ꯈꯪꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯃꯥꯏꯕꯗꯣ ꯁꯤꯔꯒ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯁꯦ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯅ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯣꯠꯂꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤ ꯑꯁꯨꯝꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯣꯠꯂꯣꯏꯈꯤ ꯑꯁꯨꯝꯅ ꯕꯤꯀ꯭ꯔꯝꯕꯨ ꯑꯗꯨꯝꯅ ꯐꯨꯝꯃꯨ ꯍꯥꯏꯗꯨꯅ ꯇꯥꯛꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯤꯀ꯭ꯔꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯣꯠꯂꯣꯏꯈꯤ ꯑꯁꯨꯝꯅ ꯄꯣꯠꯂꯣꯏꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯝꯕ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠꯂꯣꯏꯕ ꯃꯇꯝꯗ ꯅꯤꯌꯣꯝ ꯂꯥꯟꯅ ꯄꯣꯠꯂꯣꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯒꯦꯒꯨꯖꯥꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ